Polio Sub National Immunization Day English ni kun mga pangthokre angang lak ahum hena polio pithak na ba pandam thamle Kurum jari ISTV pau meeting tabiri bapum na mapu taram nok jari pau santhok na pizari India pumbada pangthokliba Polio Sub National Immunization Day English ni kun mga Manipur gi oinasu Directorate of Family Welfare Services amade State Health Society NHM Manipur ga pulaga Directorate of Family Welfare Services Office da pangthokre thawra maduda Family Welfare Services Manipur gi Director Dr. N Bino Additional Director Family Welfare Services Manipur Dr. Somorjit Ningombam RIMS ke Hanagi Medical Superintendent Dr. Y Mohen amade State Immunization Officer Manipur Dr. Ketrimayu Memchana Tauramapu ina Serokya K. Tongan ba nursing school amadi family welfare services ki official kaya una pangthoki ba thauram aduda mafam kaya dagi pikliba angang kaya puraktuna polio gi hitak pithakhe thauram ga mari lenana Director Family Welfare Services Dr. N Binona haikibada India asi World Health Organization na English ngani tara mari da polio free oire haina lauthoki ba leire adubu India ga lonari ba country kharada polio laina leibana India checksin daba yadabana pikliba angang kaya asida polio gi laina laktana ba thoramasi pangthokpani haiba wafam thamkhe 송이 가당도 빠이비도 부탁드리는 이렇게 프로그램을 무정파하고서 부탁드리기 사탕마지막에 Thank you so much. Respected Sir, Dr. Y. Mohan Singh, Programgi. Ngahakang ayaba TV aikogi leiba aikogi state sigi situation hai tare mayam si displace tawdana leiba adegi aikogi country mayam sigi neighboring kanusing se loina porous oiba hai tare Myanmar ga thangnari ba adegi Bangladesh ga thangnari ba border mayam se loina porous oiba leibani na program si khoi di state se loina chinba thungna loina program se topiu hai rodagi aikoi Manipur gi loina chinba thungna tobai wani adubo ato atai atopa aikogi state atai hai tare adudi moi gi district si particular state khara khangala adwaina tawraga aikogi program si adudagi ni koina se sub national immunization day na saina maming se saina all isi State Immunization Officer Manipur gi Dr. Ketrimayu Memchana ngasi degi hauduna numit humni chupna pangthokliba Polio Sub National Immunization Day English kun manga asida angang lak ahunga listing tara taruka subna chatruka humfutara mathoi pithakna ba pandam thambaga loinana boot listing ahunga chamaga humfutare pokpadagi chahi manga fawbada leiba angang singda polio hitak pithakna ba thawram ase pangthokpani ngasi degi hauduna pangthokliba thawram asida mama mapa oiba kayana pikliba angang sing asida hidak asi soitana pithakna ba hotna biyo amade department ki mioi kayana hidak ase yumthong da su changduna pithakpagi thabak su pangthokani haike Kogi angang sing sahi manga phaugi manung da hek popodagi na sahi manga phaugi manung da angang singu manak nakpa hospital natraga manak nakpa but sing da pothok piraga yam da koi angang sing che 100 kapthok na ba haibadi angang amatta kaptaba lehodana ba pithak taba lehodana na ba koi punna hona mi duna polio drop ani dang pithaga koina hairiba tamthiraba polio hairiba lena sidagi ngakthokpa ngamna ba amadi polio free India gi akogi maintenance ase thamba ngamna ba akogi immune system kangkhatna ba hotna bada akoi Manipur su akoi chama hida kapthoksi aduga haibase akoi ngasigi asigumna ba kaino program sigi launching sida haijari aduga hayeng lakadaba hayeng hangchit ka sidana chithananda hoba akoi lehoba singdo yum da koina thijaraga akoi gi staff single loinana kapthok jagani Association of Surgeon of India Manipur State Chapter Nisinduna Kunganipa Laksuba Annual Conference SC-Manicon 2025 RIMS ki Jubilee Hall da haukre Kunganipa Laksuba Annual Conference hautokpagi thoramda Manipur Health Services ki Director Dr. N Hemanta Kumar Singh RIMS ki Director Professor G Sunil Kumar Sharma Association of Surgeon of India ke Honorary Treasurer Professor Madhumita Mukhopadhyay
Association of Surgeons of India Manipur State Chapter ki President Professor N. Somorjit amasung Honorary Secretary Dr. Dhanabir Thangzamna tharum ki athoiba mithunglen sing oike. Lamdam asige medical profession da leiriba kaya amasung mahairoi singna saruk yariba conference hogdokpa ki thoramga mari lenana Manipur Health Services ki Director Dr. N. Hemanta Kumar Singh na malem gi oina yamna yangna surgery ga mari lenaba technology ki lamda honglakliba asida conference asi yamna matam chaba oi robotic surgery artificial intelligence medical prescription ki revolution ama laglini haike. The relationships between the hospitals and the communities, they serve one build, one trust, accountability and compassion. Now, as you know, the trust between the patient, community and the healthcare providers are abysmally low. We need to narrow this gap from all approaches, possible approaches. This is not time to do meme or blaming each other. We need to understand, retrospect ourselves and bring up the standard of care so that the community's expectation is fulfilled. RIMS की डायरेक्टर प्रोफेसर जी सुनील कुमार शर्मा RIMS ने टेक्निकल इंफ्रास्ट्रक्चर की अवार्ड पर लेहंदना नेशनल अमदी ग्लोबल की थाकता मेडिकल फैसिलिटी पीबा ngamba इंस्टीट्यूशन ओइनबा कन चंगसेले कॉन्फ्रेंस असिना सर्जिकल ग मरी लेनबा रिसर्च लेरिबा खंगजबा नॉलेज एक्सचेंज तौनबगी खुदोंचाबा पीरगनि हाइखे. As a teaching and tertiary care institution, we witness daily the power of surgery to change lives, but we also recognize that the true progress of surgical science lies not only in what is done in operating theatre, but in research, collaborations and continuous exchange of knowledge such as what we see in this conference. We must also acknowledge that innovation does not come without its challenges. Access, affordability, skill gaps, infrastructure, disparity between urban and rural healthcare are issues we must face head on. Let this conference be a reminder that every innovation must be inclusive and every challenge must invite collaboration. मणिपुर की पुवारी का सागो नरीबा मफम अमा ओइरिबा सिलोंग राजबारी की रेडलैंड बिल्डिंग थुगाई खिबा दो मणिपुर मियाम दा करीगी हाना खंगहनद्रिबनो पुवारी का सागो नरीबा मफम सिंग तौनिंग बतौदुना सिदोकबा अमदी थुगाइबा मतुंगदा तौबिगनो हाइना फॉर्मर जिला परिषद मेंबर थोकचोम बीरना मरी लेनबा सिंगी पुकनिंग चिंगसिलकले. ngasi बिसुपुर शिलोंग लैबा मणिपुर की अमत नायरबा मणिपुर राजबारी बिल्डिंग बो मरी लेनबसिंगदा अमतसु खंगलंबा तौदना सिंकुप साना थुगाइखिबा अकोय खुदिमंगना थमोय सोकना कंडेम तौरी. ngasi कुकी सिंगदी मखोयगी ओयसु ओयदबदा मखोयगी नि हाइनबगीदमक्ता अखोय मैतै सिंगी मणिपुर दा लैरिबा लुरबा लाइफमलेन कया थुगाइदुना कुकी सिंगना क्रॉस मार्क नुंसिंदुना मखोयगी ओइनबा यामना कन्ना होनेरिङै तालक्सिदा निंथौ पालिङैगी अचुक यामना लुरबा पुवारीगा सागोनदुना लैबा मफमबु महन्नबा सिलंबा मियोइसिं कैदोंदसु अखोइना लेमना थाबम थोक. ngasi Bisupur district ki Tawbul da leiba mahaki yumda Tawbul khulgi ahal laman amade khulladugi ima iben sing yangna khongnang gas agency Bisupur na miyam da matam chana chakthong gas fanghandaba amade naron da gas yonthokpa si tawbigano lakadori baningol chakoba mamang da miyam da gas fanghanbiyu haiduna pangthokpa paugi mifam da haikre mahakna makhatana chakthong gas fanghandabagi matang da haikibada rural area leiriba miyam na chakthong gas fanghandabagi awaba kaya chawna mayok na duna lagliba se matam गैस एजेंसी सिंगना नारोंदा ममल वांगना योंथोक्तुना लेरबरा हाइबिकी चिंगनाबसु लेरे मरमदुना लाकदौरिबा निंगोल चाकोबा ममांगदा चाकथोंग गैस पिबिद्रबदे मियामगा लोइनना अकनबा खोंजंग कया चंगसिलकपा याय हाइनसु मखा ताखे. बिशेम्बुतिसि की खोंगनांगसु ग्यासे मफम मतैदा पीबगुमना सांगनाइना पीबियु अदुगा ब्लैक ददी तत्तना ग्याससे फंगी मसिसु तविगनु करीगुंबदा चाकोबा ममांगदा ग्यासे पीबीदबा तारगदी मणिपुर की प्रजासिंग अमसुंग बिशेम्बु डिस्ट्रिक्ट की लुरेन एरियादा लेरिबा प्रजासिंग पुनमंगना अतोपा अकनबा खोंजंग कया संगसिलोय हाइंगाय लेते मरमदुना ngasi gi laingak pubiриba
Honorable Governor na athubu matamda Bishenpur district ki rural area da leiba praja sing ase saku mamangda gas phangan biu haidana aina hanna masigi lengaki singchinjari Manipur ki private security group oiriba Homeland Security Group na sinduna North-East India da ahan boina security summit ama pangthok lagani hairiba summit asi tha asi ki tara tareta chingwairong da leiba Hotel Classic Grande da pangthok kadabani summit asida sarugyabi na ba security firm entrepreneur yauna thawayaw balamdam asi gi nha sing na sarugyabi na ba Homeland Group Imphal gi maikai digi appeal tawrakle summit asida Central Association of Private Security Industry ki chairman Kunwar Bikram Singh yauna India की ममिंग लेरबा प्राइवेट सिक्योरिटी फर्म सिंग एक्सपर्ट अमसुंग मसक नाइबा सिक्योरिटी एक्सपर्ट सिंग सरुक यागने मरु ओइना प्राइवेट सिक्योरिटी सिंग न थेंगनरिबा खुदोंग चादबा कोकनबा मतम की होंगलकलिबा टेक्नोलॉजी मतंगदा मरिक चुमना खंगहनबा अमदे मणिपुर दा लेरिबा प्राइवेट सिक्योरिटी सिंग असे प्रोफेशनल सिक्योरिटी ओहनबा यावना लमदम असिगी नहा सिंग दा थबक पीनबगे वखलोंदा पांगथोकदबनी हाइना होमलैंड ग्रुप इम्फाल की डायरेक्टर आर.के. बबलू नंगसे पैलेस कंपाउंड दा लेबा होटल कास्टल दा पाउमी सिंग उनबदा फोंगदोखे Manipur leriba private security haibagi image amoina fanaba amadi private security da job tawriba leriba mipum khudimak hen afaba opportunity phangba ngamnaba hen skill anoba phangba ngamnaba gidamakta ko insijabani icon sinjari si not only for homeland security atopa security oiraga leijariba mising asina hen kogi akhanaba training sing tawba yaraknaba future da sumba gidamakta icon sinjabani Chahi ani lepuraba Manipur Sangai Festival chahi sigi oina lenga ki fibam yenglaga pangthoknaba same sare hariba wafam Society for Sangai and Nature Conservation kaibulam zauna taramna oi tawbatabu festival asi Sangai gi mingda pangthokpa oibana Sangai gi pokna fam oiriba malem gi atai mafam da leitaba atauba National Park leiriba mafam kaibulam jaudagi candle amata oiraba su chukhatlaga chahi khudingi oina hokdokpiu haina society asina amade kaibulam jaugi akoibada leiriba miyamna mari leinaba singi pukning chingsilakle ngasi kaibulam jauta pangthokpa paumi sing unaba amada society amadi miyamgi mahut selleduna Society for Sangai and Nature Conservation kaibulam jaugi president Hawizam Hemeswarna Manipur bu sak takpada Sangai amadi siroi liligi achauba fida kali haibase aikoi khudimangna khangnaraba wafamni Sangai haiba sa makhal asi maitai haiba furup asiga thanaba yaroidaba sayon langon ki oiba sa makhal amani haiba sa makhal asi malemgi atai mafamda fangdaba sani haibasisu aikoi khudimangna khangnaraba wafam oi Asigum basa asigi ming lauraga Manipur lengak na Manipur Sangai Festival haina pangthok tuna lakli adubu luribadi festival asi kumhai oina di pangthok laga Sangai amadi Sangai gi pokna fam oiriba kaibolam jaubuna kakthokpagum tawba ase society amadi National Park asigi akoibada khundariba miyamna lumna lawi haike Hana tawutasu bisemu tawutasu madurla ko tourist kuding magse akoi kabulam jaugda yahon biro world phangdaba atawa phombi mathakta leba sangai pithiri phangdaba ja phamsidi hawni khangna baida mukta haiba touristing adu bu biro loina na touristing adu gi lakwa nuaina ba kabulam jau chakhon anwang ta sangai kanna bagi damakta ko gi lambi morahong da gi na akoi kabun taba lambi kabun da gi thanga salam taba lambi kilometer 35 sangba asima loina na kumbi da gi na khodra ichin taba kilometer 130 ni sangba ko lambi simusu koila paka road kan yam phajana sembiu lambi sembaga loinana kaibulam jaugi main ge loyum phamsida yam achauba gari thamna pa amatang thambiu haibansu ain propose tawdari Rural Voluntary Services RVS Wangbal na chalaiba New Life Sanglen Garima Grace Shelter Home for Transgender Wangjing Bazar na sinduna Thaubal gi Khetri Sanglen da pangthopa National Coming Out Day gi palan thoram atuda Manipur lenga ke Social Welfare Department ki Deputy Director Child Program Konsam Saroja RVS Wangbal ki Secretary Babita Sapam amasong District Social Welfare Officer ke Nongpok nganba Salai Chana tharom gi athoiba Mithunglen Singh oina serogya ke thoram aduda RIMS के Department of Clinical Psychology के Assistant Professor Dr. L. Roshana Understanding Transgender and Gender Dysphoria Haibahiramda Aduga Advocate Premlata Thokchom Assistant Director Human Rights Law Network Manipurna Domestic Violence Against Transgender Haibahiramda Resource Person Oina Wangang Ke Equation family amamda nupa natraga nupi haibasidi ekoi loinamak thennaminari marui aduga transgender ki population se sidi every
household yaudabnina makoigi grievances makoigi nungaitaba makoigi karino habise khangdabanina aikoina transgender welfare board sida makoigi representative yauragadi aikoina khangdaba mayam grievances mayam du pura aga platform du khananabagi dama transgender community dagi representative yauraga aikoina 2016 da ihan aikoi transgender welfare board semjaki Paugi Maraktana Tembe Break Mata Lominase. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup. Every eye in the region also deserves the best. Free eye screening camp from 13 to 14 October 2025, 9 a.m. to 3 p.m. at CGI Care Foundation, Langol. Procedures and investigation the 15% concession Pizari, PMJY, RBSK, NPCB na impanel Tobiri. Akupamarugi damak CGI Care Foundation the Pau Pobiro. Honglagli punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break Imatong Taram Nokchere, Pau Makatana Pizare. Lomi Singi Yaifa Thoranga Mari Lenana ngasi Bharat ki Prime Minister Narendra Modi na New Delhi ki NASC complex ta hokdoki ba Pradhan Mantri Dhan Dhanya Krishi Yojana PMDTKY ki thoram webcasting ki kuthangda yengminabagi thoram ama KVK Thobal ki office ta pangthokre Krishi Vigyan Kendra KVK Thobal ICAR Atari Zone 7 Umiam Meghalaya amade Manipur lenga ki Department of Agriculture na sinduna pangthoki ba thoram atugi sarukam oina Lomi Singda thanana ba Maru Marang Singh Amade, Sprayer Singh Su Yentoke, Tauramga Mari Lenana, Dr. S. Jasmaranina, Low Singh Uba Kakta Asina Agriculture Oibadi Nate, Low Singh Uba Asiga Chatmin Nariba Veterinary, Horticulture, Fisheries, Home Science, Post Harvesting Asisu Yauri, Agriculture Kapuna Chatmin Nariba Line Department Sing Ase Mating Tongnaduna, Potok Hengat Hanba, Sustainable Oinaba Amade, Sengimana Piduna, Potok Sing Tung Koina Lehongna Bapandamda, Skimasi Hogdokpani Haike, Tauramadagi Anisuba Session da Tongan ba Wangang Listingna Wanganke. Koi huzik puthoraiba potsing singsigi tung koina thamongna ba stories post harvest management chiguba mayam singsiga pula punjelaga sigi akoi agriculture se transform togadoi ba with kanaga transform togdori se maybe mayam ga badiya de mi sina farmer da puthoraiba potsing se si transform togdoi ni kanaga punna tongminda doino habada Agriculture and allied activities salary by line department sing sigum mayam sing siga including the KVK Chris punna tawminaraga thabak mayam sing se long term sustainable oinabagi damakta puthora ba khogi transformation agriculture se good convergence oidoribani sigi Prime Minister Dhan Dhanya Krishi Yojana haiba program sigi makhada tawgadoribasi Moirang the Labor St. Xavier School na Hogalagliba School asigi Mahiru Singbo Matamgi Yawol the Puduna Chatnaba Amade Scientific Era Asida Iroina na Chatpada Mateng Oinaba Wakalon Galoinana Jai Kutingi Leptana School Asina Pangtokpa Annual Science Exhibition among Asi School Asida Science and Innovation in the Hand of Young Minds Haiba Thimda Pangtokre School Asigi Class 6 to 12 forward the Tamliba Mahiru Singh na Serugyaduna Pangtokiba Exhibition Atuda Apunba Exhibitor Nifuna Serugyaduna Makoina Puthokpa Polam Kayagi Atoy Ahensu Changdam Nake. Loinana, Science Exhibition Asida, Moirangi Akoibata Leba, School Mapandagi Lakba Mahiru Singh na Yenke. Exhibition Asigi Thimda, School Asigi, Class 8 Fawagi Mahiru Singh Oiba, Quiz Competition Amasu Pangtoke. Masina Mahiru Singh da Kari Kana Pigani Amadi, Kari Wakalonda Exhibition Asi Pangtokpono Haibigi Matangda, School Asigi Principal, CS Wungchang na ISTV da Wafam Kaya Thamlagle. This is a platform for our students, especially those who have the scientific temper in them, to discover their curiosity, and also through their curiosity, they may be able to come up with something new. And in this process of the whole process of this exhibition, they have worked a lot, and in fact, it is also the feeling that they have gained more knowledge even after taking up the models.
Dubai amasung Taiwan da handak World Natural Bodybuilding Federation ki makhada pangthokiba Pro Show Championship ta India ki mahut sinduna sarugyabada India's first WNBF Pro Champion, India's first WNBF Triple Pro Card Holder amasung Classic Physique Pro Show Class A da Gold Medal amasung Overall Championship na chingba kaya laurakraba Mangal Arambambo Lilong Chajing apunba Mayrapai Bilob amasung House of Natty Gym na punna sinduna Chajing chingmang da harau tayam na okpagi thoram pangthokre thoram ga mari lenana title kaya laurakraba Mangal Arambam na Manipur khakta natana India gi oina record thambangam ki ba asi chokthokchei mahagna mai pakli ba asi mathanta gi nate tongda haurakli ba imalebak asigi mioi kaya gi suni mahagna mai pakle title kaya laure haituna su mathanta ki ni khande tongda haurakli ba naha kaya su mangonde gi hena mai pakna ba hona gani phongdoki mahagna makhatana lakadori ba malem gi championship sing da su seruk yaduna Imaleba ki damag mingchat purak na ba kanaw honari tung dasu may pak na ba miyam na thong na happy yu fongdoki World ki record ma set toromine Pro Show Champion da hausi ai Asia ki rank number 4 da leba adu ahan mane base India gi oina Manipur khakina tan India gi aduga category ahum da pro card ahum phang basu aina world gi oina ahan mane season ai gi achievement hai tare ko yam harau phawi kasiloi ta ba aina ngamagadi fazana khonara gadi angang myam akhoi haurei ba myam ju susoi soi da ngamgani khali myam na support tawbiyo si ai khata gi win nati ai khata na ngam nate kangai pak imagi iramdam je leiba myam na support tawina akhoi myam punna main tawraga Manipur bu world gi stage ta masak mugun thongna utsi akhoi myam punna support tawina akhoi natural bodybuilding ji bu grow tawna Loshilakpada maroiba pau mokana pizare India pumbada pangthokliba polio sub national immunization day 2025 pangthokre ngarang angang lak ahum hena polio pithaknaba pandam thamle Hauzik Fawag Noon-Istv na sandok chaba Manipuri pau matang sa loizare mireng tabiri bapum namapu amukana khurum jare